ngasi ayu phone ki ba tuan ba Manipuri si phone sing digi maru oi ba I pau sing khonga charaga Manipur top channel gi mai ke digi myam da thamjigi ahan bada UG group amagi commander Machanupa amasung bodyguard kap tuna Hatlamle koki larup singi manungda handak ta nauna form tawkiba liberation tigers of tribal LTT gi commander in chief ni haiba mi ama maki Machanupa amasung bodyguard ka loinana pulap nongmaina kap tuna Hatlamle Audo si sapsana karamba matamda thokibano haibudu haujuk phawbi oina khangma ngamdragasu nongmaina kaptuno halamlaba mi ahum sigi haksang sing ngasi ayuk pung mapalom tarakpada cycle police station gi awang nong poklom da kilometer kunga mangarum lapna leiba maujang khulgi umangi mafam amada thengna rakhibani hari mafam aduda singjan basatluba khunja singna asiba haksang sing adu thengna rakpadigi police ta paw pirakhibani police na su paw du phangbaga mafam aduda cycle PS ki officer in charge inspector thangpu kipgen ga lusingba team ama sanction kibani laikhidraba LTT gi commander in chief ni haiba miyedugi maming kaikho hau Alice haupu khongsai kawi aduminamak maki Machanupa amasung bodyguard adugi maming mathadi official oina identify tauradribana khangmangam khidre aduminamak police ki maikaidigi lokhat phamtokpa procedure punamak laukhatlaba matungda laikhidraba mi ahumgi haksang sing cycle PS ta puraktuna thamkhre hayeng postmortem examination taunabagi damak Jenims ki mok puraklagani so hari makhoi ahumbu karamba khulai paiba miyoi singa kari maram gi damak miyoi amamamda nongoi maru ahum mari kapsinduna pulap Hatlamle bano haibidu gi chapsaba maram su khangmangam khre adamanama laikhidraba mi ahumna pairamba nongmai amadi maru singdi makhoi bo Hatlamle miyoi sing aduna puraga satkre haibigi paudi phangba ngamki hari thaudo sigi matangna police na arms act ki makhada regular FIR case ama register tawduna lakholaga thijinba hawkre hainisu pauksiyesna makhata na phongdurakli atopa pawmana CBI na matam sangdokpinaba marirak haijarakle High Court of Manipur aroiba matam pikre Manipur Civil Services Combined Competitive Main Examination 2016 conduct tawkhibagi matangda CBI na sathagadaba investigation laiba watho oikiba Manipur Public Service Commission na lauduna pangthokhiba Manipur Civil Services Combined Competitive Main Examination 2016 bu conduct tawkhibagi matangda High Court of Manipur na tha ahumgi manungda investigation chathanaba Central Bureau of Investigation da order pikhrabasu agency asigi maikaidigi amukta sunatana thengthang marirakta examination asigi conduct mari lainana sathakadaba investigation gi matam sangdokpiyo haijarakpadigi High Court of Manipur na aroiba amasum sangdoklaroidaba matam ni haiduna tha taruk pikhre atopa pawmana Govindas Konthaujam tokhibada Congress ta mangjaba amata laite Manipur Pradesh Congress Committee ki President oiramba Govindas Konthaujam na party asidagi tokhibada Congress ta mangjaba amata laite Congress party ki mapangal sonthagadabusu laite haina Manipur Pradesh Congress Committee MPCC gi maikaidagi phongdorakli Congress bawana ngasi nungthil pangthokiba pawgi mifam amada MPCC gi General Secretary Hareshwar Gosminaiki Manipur dagi senior journalist amana Kolkata ra phongwa pauksi amada irakhiba article amada Congress Party ki mingset thianba yaba wafam kya yorakpa thengnare article aduda Congress Party bu mingset thianba wafam kya yorokliba sing adu aranba ngaktane mahakna haiki Congress Party asi grassroots level da yumpham oiba mara taraba party amane kari gumba matamda matona amadi masa mareng khara hairabasu makhok lengba amadi mara phukpa ngamloidaba party amani AICC gi Manipur in charge Bhakta Sarandas na haukiba numit kharani gi mamangna Manipur da laklam kibado hauji state asida COVID-19 laina lasa thengnabagi phibam sigi matangda amadi parliamentary secretary taragani thoi hablubaga mari lainaba case ki final disposal tawragani haiba wafomga mari lainana laklam kibane hauji Congress party gi manungda leadership ki crisis laite magna makhata na haiki article adura kumja English ni ga taraga tret ki assembly mikhal gi mangoinana CLP gi leader na MLA Khumaksam Joy Kishanbu party asida yoroknaba yamlaba senpam pikhi haiba wafam asisu aranba wafam ne
Congress Party ding asi phawbda MLA lainaba hotna khiba leite Congress Party dagi hauzik atopa party da songkhigadabu su leite atopa party dagi di Congress Party da lakpa yaba kayama leiri Congress Party bu mingsa thian bamadi lan uhanba yabu wafum kya phongdorakhiba sigi matangda yamna athuba matamda logi oiba kari action lawgadagi haibadu akhang ahai singa khanari hainasu magna makhatana phongdokhi Maraktana Assam Mizoram ngamkhai sarukta haujiksu economic blockade chathari Assam amasung Mizoram state ani ki marakta ngamkhai ge mari lainana ungkhatnarakpadagi misi mina yawba thodoksin thokraba matung Assam phawduna Mizoram tamna lakadaba gari amadi train Assamna thingjinkhibagi mayokta Mizoram government union home minister da aigi sirol piduna khangan khrabasu makhatana ngamkhai gi sarukta economic blockade chathari haina Mizoram gi chief secretary Lanu Namawiya Suwangona Fundorakli Magna Makhatana Fundokibada Assamgi Makedigi Satariba economic blockade adu Mamang Tagi Kunga Mapana Lucian Kre Haina Kangalakre Adam Wenama Housing Pobi Oinadi Assamdi Mizoram the port say Puvagari Amata Sangatri Machina Mara Moraga Mizoram the Lady Muation Kudung Sadabakia Mayunari Machina Mara Moraga Atubatam the blockade as she hangdopana Nakal Animaki Apapa Kontang Ogani Hari Amaramda Assamgi Minister Himanta Biswas Hermana Fundokibada Nakal Anigi Marakta Hausiksu Waroishin Purapangam Driba Sayan Abakaya Lady Mizoram Langaka Warish Hanaduna Sayan Naribasing Sigi Waroishin Ama Atuba Matamna Purana Bokonari Hausik Wariba Piba Masida and Ida Lady State Sing Taugadabadi Union Home Minister gi Paukta Matung in a Tabak Tobani Amaramda Mizoram Amadi Assam State Anina Saye Nariba Ngam Kaigi Saruk Sing the Matam Karagi or in a police forcing Tamdabada Yana Krea Highness of Pondorakli Amaramdana Nigeria the Angang million Ani Hena Saba Pangabi Awaba Mayuknari NGO Nigeria gi awang pok thangba sarukta khunda aduna leidibba miyoi kya gi mathakta khulai paibising satakiba ka henba thabak thawong singna maram oiraga mafam aduda leidibba angang million 2.3 di hauzik phaw chaba phangdabi awaba mayokna haina humanitarian group sing amadi NGO singna su phongdoknarakli atopa mana Ponzi scheme the senaba ex minister anida pungkun gamari red satakre lupa crore kya gi IMA Ponzi scheme the Amada Siena Haina Maral Siba Lakraba Congress leader Amasum legislature BZ Zamir Ahmad Khan Amasum Hanagi Minister R. Rosen Mayok the Enforcement Directorate Edina Sadakibati Humbagi Asoba Operation Ama Loishile Haina Irainumita official Amana Fondorakle official Sigi Matungina Sagol sen Numitki Angan Meda Edigi Sloop Sam Hen Meda Miyoi Anisigi Yum Sing the Tihumbaga Asoba Operation Ama Sataki Amasum Madu Mapungkunga Maridagi Henki Kangi Property Sing the Satakiba Search Operation of the Punkungum Doirom Sanki Amasum Bak Yum the Tihumbara Punkungama Sanki Atopa Paumana Nam Tak Toroga Sia Lokiba Ama CBI na Fare National Highway Authority of India ki chairman Sharaga Miyama the Gilupa Lak Marfu Lautokiba Miyama Fare Haina Irai Numita officials in the Fundurakli officials in the High Equis Manos Kumars Bihargi Madhubani the Guinea Ma Gurgaon the Gifaki Manos Paraba Matung Central Prop Agency Asida Delhi Kolkata Mudabani Amasum Bokaro Steel City gi premises Nipana Thi Humba Sataki Maduda Siesang Kiagaloina SIM card Sanirom Paki Official Sing Asigi Matung ina National Highway Authority of India gi Chairman Saba Miyesina NSAI gi Senior Officer Amada Phone Toki Miyeduna Complainant Chairman gi Wari Sanana Bahiraki Complainant Aduna Manos Contact over Matamda Mahana Complainant Maki Machanupa du Kolkata da Hauzik Lupa Lak Marfu Matautari Haina Kangan Magalunina Maki Machanupa na Senpamadu Loba Lak Lagani Haki Senpamadu Hawala Netwaki Kutanga Kolkata da Transport of Yamasum Equis Masamangna Lokatki Investigation Satabada NHAI gi Chairman Saba Muedu Bihargi Mudubani the Guinea Hiva Kanki, Matung Tabadam Ha, Gurgaon the Faki, officials in Matung in accused as August Mapan Pauba, CBI custody the Leganian Sufundorakli. Atopa Pau Krana,
Manipur English singa kunga mathoy khakta da COVID positive oiba mi lising amaga saniga yankhaiga mapan sikre mobile testing ben sizinaduna test tawba hawragani razo Manipur COVID-19 testing gi sang hengat hanana bagdama mobile testing ben sizinaduna test tawbagi thabak athubada hawragani masina nongmada sample lising ahumdagi lising ahumga sawa phawba test tawbagi khudong saba piragani kumza English singa kunga mathoy khakta da miyoi lising amaga saniga yankhaiga mapan COVID-19 na sikre haina Director Health Services Dr. K. Razona Fongdokre Sayol Guina Pangtuk Papau give me Pam Amada Palmishing that Wangang Laduna Dr. Razona High Mobile Testing Ban as a season anaba Haunabagidama Cartinos Private Healthcare Service Ki Sister Organization Am Oiriba Biashona Cancer Foundation Ga State Langaki Health Service Ga MOU Amakuyak Pinakre Masiki Testing Center asi Modern College to oina station toroga testing sathakani sohairi atoba pawamana Central Team Thunglare Manipur COVID-19 laisak ki phibam phagat anba ngamdabagi phibam ama lairibasi yenglaga Ministry of Health and Family Welfare gi maikaidigi tharakhiba mi ahumna saba multidisciplinary Central Team gi mihut sing Imphal thunglare makoine hek thunglaba matungda state ki officials sing unaduna COVID-19 gi State asida oiriba phibam review taw hawkre haina spawshina makhatana su phongdorakli amaramdana highway thingjin khibadagi Mizoram da henba thaw leisinba thingkre Assam amadi Mizoram gi wathok amato oina loisinana ba amadi mausagum ing signa lainaba state anigi lainga na yana se khuyak pina khrabasu Assam dagi Mizoram tamna lakadaba National Highway 306 ta thamliba Broket adudi numit taragani thoi ni suraba phawba hangdoktaba maramna Mizoram da petrol amadi diesel phanglaktaba yabagi akiba leirakpadagi state adugi miyamna ahenba thaw leisinbada laingangna athingba thamkhre haina paw amana su report tawri amaromdana atopa paw amana covid ki anauba strain ama Karnataka ra thingnare ita haina mingthonma COVID-19 gi anauba strain ama Karnataka gi Mangaluru district thengnare haina South Karnataka gi district health officer Kishore Kumar na phongdokre Bengaluru da pangthokpa paw gi mifam amada wangang laduna mahakna makhata na hai Mangaluru district gi miyesi thamari gi mamangda Dubai gi halakhibani mahakna airport ta thunglarabaga RT-PCR test tawbada COVID positive oirama thenaki tungda maki sample adu genome sequencing tawnaba thakibani Hairiba genome sequencing asigi result ngasi lakpada COVID-19 gi ita strain oirama thenakibani ita B.1.525 hairiba strain makan asi haukiba kumja English singani ga kungi December thada UK da ahanba oina thenakibani hairiba strain asi haujik malem gi lebak kungo humdoida sandokhrabani hairiba variant makal asi UK 119921D natragana 20A hairaga khangnaribani Strain makan asi India da hanadagi thengnariba alpha beta amadi variant mutation gi mawong asi yamna khene hairi say asi ga hokiba March manga phawgi manungda hairiba strain asi malem gi lepa kungum do hena sandokiba thengnare masida sunatana France ki Mayoti da su sandokpa thengnare hokiba February kungamari phawgi manungda UK da variant asi gi case yankhai ga taruk thengnaki Denmark ta chamaga taraga humdoi thengnaki oirakliba phibam asigi yenglaga UK gi researchers sing strain asi kupna thijinbagi thabak sathari variant asi haujiki oina World Health Organization a variant of interest haina lakthokre makhatana kupna thijilabadi variant asi atupa matamda variant of concern oina lakthokpa yabagi oithokpasu lei hiramasigi matangna University of Cambridge ki professor Ravi Gupta na hai ita variant top mutation kamarum thengnai maramasina hairiba strain makhan asi hena tamthiba ma oirakpa yabigi oithokpa lei adumapu haujiki oinadi akupa wafam khangmangamdri haina sufungdorakli losilakpoina topa paw kharana sarangna ba marakta bill ani pass toraba matung Lok Sabha nomgi oina opposition members in wathok yagi matangna satharakiba akanma protest ki marakta ngasi numidungba phawba adjourn tawrabagi matung Thunamak Lok Sabha masum Rajya Sabha animak ngasi nomagi oina adjourn tawkhre amaramdana Jammu and Kashmir gi Rajouri da terrorist ani hatkre Jammu and Kashmir gi Rajouri district ki manungda leiba Thanamdi forest ki manungda sathaba operation amada security forcing ga khut thoknabagi thawdo amada
terrorist ani hatkire haina official sing ngasi phongdokre mafam aduda lairamkhiba terrorist sing adu foreign terrorist ani yauna terrorist ani degi mari phobgi khutpu amani haina Jammu zone gi additional director general of police ADGP Mukesh Singhana su phongdokhiba laikre haina phongdorakli amaromdana Taliban government media department gi mako dawa khan menapal kaptuna hatkre nongthakgi attack sing kan khalakibagi khut hanboina makok thongba administration gi miyoi singda Taliban pandam thamlagani haina warning tawkibagi numit kharani gi tungda Afghanistan gi konung asida laiba mox amagi mathakta ngasi irai numita Afghan government gi media information center adugi makok adu numoina kaptuno hatkre haina su pawsina su phongdorakli amas Afghanistan da thokliba lan gi phibam asi khananaba New York da United Nations Security Council gi mifam phamgadaba pung kharagi mamangda mihar adu sathakibani so hairi amaromdana Pakistan da Hindu laisang di attack tokre Pakistan gi Punjab province ki Rahim Yarkhan district laiba Hindu gi laisang ama da attack tawkiba masum thugai khokai bagi thabak sathakiba dubu Mutahida Qawami Movement MQM party founder Altaf Hussein akan mamong na condemn tawkre Rahim Yarkhan district ki Bong city dalaiba Hindu laisang Ganesh laisang amada yumsakisa numita administrative khutpu amana attack tawki thaudu adugi video adu Pakistani lawmaker amasung Hindu community gi luchingba ma oiriba Ramesh Kumar Bantawani na su thagalakhi Paushil ushilakpane sanabagi pau mayam na pizage sumnagi panjal ama sotharaga India gi nupi gi hockey team Great Britain gi makhota maithi duna bronze medal nanthokre golf the India gi ADT medal phangwi khudong chaba lairi Bajrang Punia bronze ki sem sakre amaromdana hockey sanaroi Nilakanta amasum Sushilabu thagatpa phongdok narakli India ki Olympics puari da nupa ki hockey team the bronze medal lorakpada saruk yakhiba sanglakum Nilakanta Sharma masum nupi ki team na mari super position tarakpada saruk yakhibi pukramam Sushila Sanubu Communist Party of India Manipur State Council ki maikedi gi thakat pasu phongdok narakli amaromdana Rajiv Gandhi Khel Ratna Award ki maming Major Dhyan Chand Khel Ratna Award haina nauna khangnaragani haina wafam haiba wafam Modi na phongdokre haiba mani amaromdana India gi sanaroi Ankita Rai na USA gi WTA gi semi-final yokre USA gi Concord City da pangthokpa US dollar 1,15,000 shell gi mana leiba WTA tennis tournament India gi sanaroi Ankita Raina na Germany gi Mona Barthel ga pair oiduna saruk yarakpada semi-final yobu ngamkhibani haina su phongdorakli amaromdana Germany maithiba piduna China gi nupa gi team na table tennis gold medal lobung amkre Tokyo Olympic Games ki table tennis discipline gi oina nupa gi team final da China na Germany bu 3-0 da thoiduna gold medal lobung amkre haiba mane amaromda referee phubada Deepak Punia gi coach WFI na tanthokre Tokyo Olympic Games da India gi nupa gi wrestler Deepak Punia gi foreign coach oihiba Russia masa Murad Gaidarov na ngarang referee furubagi matangda Wrestling Federation of India na makpu coach oiba phamdagi tanthokre haiba pawmane duga kilogram marfuga taruki bronze play of match the India gi Deepak Punia wrestler Milas Nazim Amin gi makut maithi banangkhibani bout adu loiraba matung Deepak Punia gi coach oiriba Russia gi Murad Gaidarov na referee ki card sanglaga bout adu bu conduct tawkiba referee adu bu phurubani haina pawsna phongdorakli amaromdana England India dagi run humdra sothraga lairi nongna maram oiduna ahum suba numit ki sanabadu tension khre Rahul na run marfuga mari lauramki haiba pawmane Ado मैं हौसको नहीं पाउसी मतंग से लुसिन जरगे हम सुमें हमदा पाथोक से इब्र सोई की प्लान की क्या यार से दुगो मतम मतम के अनोप इ पाउसी में हमदा अपडेट पीस रखे सिग्नल से की मैं केरी की थमजरी सोई की प्लान की यार से मैं हम पी ने दुगो मैं हम
hꯧꯖꯤꯛ COVID-19 su dum leiribnina kharatang safarakpa taragu su myam COVID-19 sidagi cheksinminasi amasu sarkarna piriba SOP guidelines sing sik myam ngang satminasi haina channel sigi maikedi su myam thamjari duga myamna channel sida kari karamba suggestion pibining ba leiraga su myam sunga suina pibirama duga channel sigi maikedi su anauba program khara run tawningbagi mo leijari aduga karamba mawongna myam program si run तौहनिंबगे हाइबदुसु म्यामगी सजेशन थंबिरा मोन चैनल सिगी मेकेदगी थमजरी हौजिकोइनदी मतंग साइदा लुसिनजरगे एंड थैंक यू